Enforcement Directorate na Manipur Pradesh Congress Committee ke President Mpcc Meghachandra da Prevention of Money Laundering Act 2002 gi makhada laukhatpa case amaga mari lainana samon tharakpada Mpcc Meghachandra na angakpa phongdoklakpaga loinana thawong asimak politically motivated oiba khongthang oigani haibagi chingnaba lei hairakle Babu Parada laiba masagi quarter impact news ka akhanana unaba amada Mpcc के President Meghachandra na mahak masada idina samon ama tharakpagi cherol mangarang thengnakhe kari maram gino haiba wafam ama khangdoknaba chingmairong da laiba idi Imphal office chatuna hanglurei adubu samon adu New Delhi da laiba idi ki special task force office ta laknaba khanghanba oiramlei hauzik fawba mahak masada idina samon tharakpa si angakpa fawre Enforcement Directorate ta numit taraga taruk nigi matam pibinaba email gi khuthangda Cherol Mapiduna Haizeragani Haidi. Center de Laiba BJP na Luching Balinga Gasena opposition de Laiba political party Luching Basingda, Tatana ED, CID, NIA Thazinduna, Wahan Bagi Thaudok Kaya, Mamang da Tokiba Laikre. Ruling Gimayok the Laiba Pumba Investigating Agency Thazilaga, Bulldoze Togani Haiba Wakal Aranba Oigani Haiba Wafam, State Congress President Sinatham Laduna, ED Natharakliba, Samonasi Mahaki Oinadi, Madam Yamnacha, the Haina Kale. Mahaki oinadi miyamna thengnariba awaba nungaitaba amadi leingakna tawriba soibasingi mayukta wa ngangkhigani hairakli India की ट्रेन दा ए पोजिशन लीडर सिंह दा ईडी सिनरगा खुलाए मोइन सिनबसी अनबोइदे इंडिया की ट्रेन दा एपी की सी मिनिस्टर अरविंद केजरीवाल कांग्रेस की लीडर राहुल गांधी जी अदगी सोनिया गांधी जी अदगी पी चिदंबरम मयाम सिंसी ईडी सिंसी थाजनबा ngang ba khotpa mayam singsi nganghandanaba suppress tawbagi mayam je khoi uri sarkar paiba chief minister oiba company gumba chawchawba adigi setup laiba ambani adani gumba akhoi gi idi asigumba singsi prevention of money laundering gi keno si sinaba lai akhoi gi state ki dasu aingon tha laiba se masi angak pa phawe ruling government na position gi leader singsi da pick pa chaw thidana mari leinaba leinadaba thidana takhairak pasidi kulai mo oina sinarakan idi si sinaba se akhoi adum laibak sida akhoi thengnare hana hujik su anu gunate